Mediang tabiriba pum nama pu GORBACHOV na han hongta da taram na okchari ngasi su anouba Mayamgi numit ama lakpa loinana mayamna hangbirakhiba wahangsing amadi ibirakpa comment sing go video du pudin lakchari ngasi gi video sibu mieng tabiriba singna video sibu loi phawtang mieng tabiu ngasi gi video si matang asta hujari ngasi ahan bada lokhachari ba comment asidi Chethoi hapam na tobirakpani bro 25k fawbagi manung da laiba 5G oiba khwaidagi phaba phone amta haibiro adom na hangbireba lupa lising kun mga fawgi manung da laiba 5G su oiba afaba phone haijaba taragadi hukiba January gi tang mga sida launch tawkiba bagi Redmi Note 12 haiba phone asi 12 Pro haiba si lupa lising kun mga gi makha da laiba hojiki matam masiga su yamna chanaba specification sing piriba loinana offer ga loinana haiba phone asi lupa lising kun mga gi manung da hojik adom na laiba ubudaba afaba phone amani haina kamen asigi pawkon bijari Mathangda lokhachariba comment asina Pukhaw gaming na tobirakpani bro Samsung iPhone nataba wireless charging support over phone sing haibiro Samsung iPhone nataba haiba taragadi ekhoi Android ki phone sing da OnePlus amadi handakta nong na launch tawbiba nathing haiba phone sing asida soidana make wireless charging na chingba uba phangdigani loina na dom na makha ta na hangbira iba Oppo Reno 6 Pro 5G use Redmi Note 12 Pro launch tawbada ngaiba ani se karam bana hena nungai gani adom nang bireba phone ani isu di soidana ki Redmi Note 12 Pro haiba handakta nong na launch tawkiba phone asine hena sinabada nungai gani amadi piriba specification si matam asiga chanaba amasung design di yengma taraga so apaba phone ama oikani haina dong comment asigi pawkung su pijari mathangda lokhachariba comment asina Goti mayung vacation na tobirakpani bro under 30k ge manung da laiba overall performance ta apaba phone amta haibiro lupa lising kuntra paw ge manung da laiba overall performance ta apaba phone haiba taragadi adom na OnePlus ki phone pambirba taragadi OnePlus Nord 2T aduga loinana Samsung gi pambirba taragadi Samsung A53s loinana handak ta nong na launch tawkiba Redmi Note 12 Pro Plus haiba phone sing asi yengi bi haina togi comment asigi pawkhom su vision mathangda lokhachariba comment asina kanglei ichil inaw na tobirakpani bro Redmi Note 12 Pro 5G amadi iPhone 10s 4G ani si karamba na hena sinabada nungai gani 4G phone sing asi kaya kuina sinaba nungai ki gani bro adom na hangbirai ba iPhone 10s hariba phone asi ka sangdam nariba Note 12 Pro hariba phone ani asi sangdam naba matamda akoi ki iPhone 12 10s hariba phone asi ngasi dagi na chahi kaya gi mamang da launch tawkiba phone ama oibana maram oiraga hojiki matamda di khachitang outdated oibasu oire loina na 4G ki phone oiba kaptana hariba phone asi ki mahuta Redmi Note agi series asi oina lebibana hena su pagani loina na anouba update lakpa abadi 5G gi kumba anong features ni yarokona hena sinabada nungai gani tawigum sung adom na 5G phone loinana hauji ekhoi mayam na sinariba phone sing asi 5G lakpa taraga su 4G asi tumak matam kuina sang sinaba yakgani haibasi mayam gi famda thabjari khudam oina haijarabada hauji matam da 4G mati chana sinaba taraga su mamang gi matam da sinaramba keypad haiba tare ekhoi gi phone sing 2G natraga 3G support over phone sing so adumuk sinaba mayam na su soidana ubirangani haina comment asigi pawkhom su pijari mathangda lokhachariba comment asina Kuktui gaming haini ibirame bro Poco M4 Pro 5G games hanabada phawram tang hai takyo hoi adom na haibiriba phone asisu adumak apaba phone amani masi hojiki matam da dirupa lising prama gi makhala yamna mu phaba phone sing manung da su oidi loina hairiba phone asida yawriba Mediatek Dimensity gi 810 hairiba processor asisu apaba oibana game sanaba matam da su soidana mu kisina mu ngaiba phone ama oigani haina adom comment asigi pawkhom su pijari mathangda lokhachariba comment asina sarang them tomana tobirakpani Samsung haiba phone asisu hojiki matam da yamna phaba ama oirasu iPhone na hena yamna thak wangna khanariba si kai gino amta haibiro masi sinariba mi dugi makha pole haijaba tare ai gi oina di iPhone haiba leiti Samsung haiba leiti natragan atopa phone gi brand ama oiba taraga su phone adu yauriba specification maru oina koina sinabada nungai ga daba camera oiba taraga su battery da yam chawbu oiba taraga su amasu software gi khara nungai ba khudong sa pi ba taraga di phone khudima phaba ngakani adubu mayam iPhone na hena khanariba sigi wakhalon asidi sumna tagi status haiba tare status symbol oina iPhone pairaga di mayam na hena status yamna wangna leibo oina khanaba sina iPhone da hena versus P1 haina ai wakhalon da khanjai haina dong comment asigi pawkhom su pijari mathangda lokhachariba comment asina ngan ba yumnam na tobirakmani Redmi Note 12 ki sembiro hoi adom na haibiriba phone asimak leiraga unboxing tawduna amadi review na chingba tawbong ngamjadraga su hairiba phone asigi matangda specification sing khomjanjarga amadi hairiba phone asigi matangda oiba video amadi semna bo honajarke haina dong gi comment asigi pawkhom su pijari mathangda lokhachariba comment asina
Bablu ngairang bam na tobirakpani bro ROG phone 6 se Flipkart su phangde karai dagi leigani adomna pambiri ba ROG phone haiba ROG gi series sing asi yamna mak ko gi limited edition oina pong ba haiba tare phone sing asi adu khakna marang kaina di phangdabani Flipkart ta phangdaba tare su atopa website sing da adum changduni yengbiu Reliance kumba adu natragana Amazon kumba su phangba tare gadi adomna leibi ba yagani adu haiba se Flipkart ta matam khagi matungda mu phangak su yai haina adu comment asi gi pawpom su pizeri mathangda lakho chariba comment asina Nandakumar Laishram to Virakani. Bro, iOS na software faraga, Android na hardware da hena parisika, Haibugi atadi, iOS study 65, 67, 80, 120 watt ki adapter puthopung ngamde charging su tappi adubo Android study fast charging gi mathau fazana pangthopung ngamde reply gi dabak next sunday ngajari adom gi subscriber ta apung adom na hangbirei ba khoi gi iOS ta 65 na tragana 120 kumbagi fast charger sing thopung ngamde hairi basi company na puthopadi ngami adubo company na khoi gi marketing haibu tare khoi gi profit hena leinabagi damakta profit margin yamna leinabagi damakta asigumba charger sing asi pi dabani hairi basi ngasi saba ngamba amasung puthokiba mamang da su puthokrabani loinana hairiba charger sing asi pi bataraga di company da kya ka hena profit leitaba na maram orga hairiba sing asi puthoktabani amadi charger sing asi gi sinaba masi thawinki iPhone hairiba company asina pi dabani maram aduna hairiba phone sing asi da pi ba 20 watt ki fast charger oibana maram orga phone charge tobo matam da tappi bani haina so dum gi comment asi gi pa phone so pizeri mathangda lakho chariba comment asina HD Max na tobirakuni bro Tata company na iPhone manufacturing taurani haisi chumbro akupa maron thangjani hoi Tata company na iPhone lamak sagani haibadi natti hairiba company asina iPhone sab da changbai ko gi parts sing manufacture tawga iPhone gi company si da pir assemble tahongani haibani iPhone hairiba company asina Chennel da makoi masamak ki oiba achouba plan haiba tare factory ama hub amani khalaga hairiba kuma sidagi manufacture tawgani haibagi wafam di laikhrabni loinana hairiba iPhone sing asi China dagi ship tawraga India da saraba matungda India dagi su atop atop country sing da export tawgani haibagi wafam di lai haina adongi comment asigi pawpum su bijari Mathangda lakho chariba comment asina loitamcha taipang na tobirakpani bro aigi Redmi 10 Prime ama leijai 4 months muk sure leiba adubo ikhang khangaudan MI tharaga switch off on tawbada screen da thaba adumaina tharaga kuina leiramlaga off takre on tawbada reboot amuk hai update amuk hai tawramlaga ya kidre repairing center da satle software ka ko haire kape pung kaya khara yaramne YouTube yengbada hanage adumaina muk tawraga sibu kari maram gino kari tawraga pagani bro amukta takiro adom sigi kaujaro adom na hangbirei badugi phone adu da thoi ba problem asidi khoi software kai ba haijaba tare software asi oi mal functioning torpani masi soidana maki anouba software ama kapu matam da soidana maki pagani repairing center sing da kapu iba software aduna khoi problem laiki badai haiba tare fazana ningthina section na tahudabadi oram basu yai amutang ga adom na repairing center amada chatlaga natragana service center da chatlaga adom gi software adu amutang gi nong na kapu matam da soidana maki adom gi phone adu sinaba yagani haina adom gi comment asigi pawkum su pizari Mathangda lakho chariba comment asina chongba sarang themna tobirakpani anouba chahi 2023 gi oina 20000 na leiba yaba camera yam sengba Xiaomi nataba amta haibiro aduga 2023 na asida channel asi subscriber yamba masing hangalaktuna hena mai pakpa channel ama oirasu nu haina thomizari hojik fauki oina di lupa lising kunni makhada anouba 2023 da di nong na phone stock kiba launch stockable phone laitri anouba launch stockable phone haijaba tar di Xiaomi gi Note 12 series haribasi haukiba tang manga da launch stockable phone amani adubu adomna Xiaomi nataba phone haibirakpani na mamangi chahida launch stockkiba ekogi Samsung ki phone natragana OnePlus ki phone sing aduma kuski matam da su leiba musing sinaba yaba phone sing soidana maki oigani loina makhata na adom na pibere ba yaw tab yai pamangol asiga loina na adom ti amadi miyang tabiri ba mayang gi support ki video sing asibo like to biba share to biduna Eina Channel si chakot ko ijagi haidna su adom da mamukchari Mathangda lakho chariba comment asina shorts video na ibirakpani bro iPhone gi battery original kari website tagi laigani suggest to bir o reply shun atomna hangbiraiba iPhone gi original battery habasi website sing dagi laibasidi asengba oigani natragana oiroi habasi gi secure oiba security haiba tare masidi bi bang joroi maramdi Flipkart da su Amazon da su atop atop website sing da su hairiba iPhone gi battery sing si yon ba no mak ubigani adubu adomna laidringai matam da hairiba si genuine product ni natragana te habasi review gumba natragana description gumba munna pabiraga hairiba pot adu laibi be aidigi hena fabadi adomna bogi Apple gi service center gumba da chalaga assembly bana natragana laiban hena aidigi mayek na phaba asengba du oigani haina dongi comment asigi pawpum su pizari masini nga sige mayam na hangbiraki buwang sing amadi ibirakpa comment sing to video
ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯏꯕꯤꯔꯛꯄ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ ꯂꯣꯏꯅꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ